पाव IDP सिंह मसा मसा की मयुमदा हंजिल हल्लू नेशनल हाईवे सिंह दा फ्री मूवमेंट लेहल्लू अदुगा संगाई फेस्टिवल पांगथोक हाइबन चिंबा खोलाव कया गलोना IDP सिंह पाकसन वाकत मिफम फमख्रे अमदी संगाई फेस्टिवल पांगथोकपगी मतंग चाद्री पांगथोकप यारोय हाइरदुना IDP सिंह हप्ता कांगजेबुंगदा थोमजिननबा होनरकपदा सिक्योरिटी पर्सनल सिंह अकन ममोंगदा मुक्तख्रे Kurumjari ISCOM News miyang tabir pumna makpu ahanba maktada Suraj Khongban tabamna taramna okjari haujek mapung oiba pau lamdam masida sangai festival pangthok naba thaurang liba sigi mayokta tongan tongan pa relief camp ta leiriba IDP singna ngasi wakat mipam sathakre kumjal sing ani kulhumdoi me ahumdagi hauraga lamdam masida tholakhiba irang asina maram oiraga masagi mayum makai thadok lamlaga tongan tongan ba mafam da hangliba relief camp singda changja fam lauduna leiriba IDP singna चथखिबा वाखत मिफम सिंह अदुदा मणिपुर मियामना हौजिक संगाई फेस्टिवल पांगथोक पामदे IDP सिंह मसागी मयुमदा हनबा पामी PR लेंगा की अचीवमेंट संगाई फेस्टिवल ना उतपा इखो यानिंगदे हाईवे फ्री मूवमेंट ओहल्लु अदुगा संगाई फेस्टिवल पांगथोक उ नो पीस नो संगाई फेस्टिवल अमदी वी IDPs बॉयकॉट संगाई फेस्टिवल हाइबन चिंगबा प्ले कार्ड कयासु सजनखे ngasi tongan tongan ba mafam singda chathakhiba wakat mifam aduga mari leinana paumi singa unaba amada IDP kayana haikibada IDP singna lenga ki mafam da haijakhiba sing adubu thabak oina chatharakpagi mahut makhoina IDP sing asibu yana yana ba khara charaga sumhingu haibagi fibam amada lakle haiba yai masigi mathakta IDP singbu masagi mayumda hanjil hananaba thaurang paikhalakpagi mahutta sangai festival pangthoknaba thaurang liba asi tasengna laibak thiba mane lamdam asida tholakliba irang asina maram oiraga relief camp singda chahi ani hena awaba kaya mayoknaduna leiriba singi karimata khanbide haibasi lengakna paikhatliba thabak asina mayek sengna takli asigumba lengaki thaurang asi IDP singna yaba ngamloi amadi IDP sing asibu masagi mayumda hanjin hanba ngamdriba phawbudi sangai festival asi pangthokpa yaroi haiba wafam sing phongdokna khi IDP sing na chathakiba mass protest asida lamboi khongnang khong langol game village akam pata madi khabai soina chingba mafam singda leiriba relief camp singda park sanawa mifam chathakhe ngasi Langol gi game village alternate housing complex asida miyang gi phamjari basi aikoi handak chahi ani le puraba matungda sangai festival asi amuk nauna tawrakani haibigi mayokani haijage ngasi aikoi na phamjari basi sangai festival asi bota sengna boycott tawjabani maramdi ngasi aikoi na mafam asida hingliba se nungai ne hingba nate ubatapu koina ngasi hingliba sum chatharakliba punsi mahing asisida government gi maikai dagi aikoina pamjaba koina nigiba aikoina thajingiba koina haigiba nijagiba khuding amata koina yaningbagi kanoda amata pibirakte aikoi sibu yana ba khara charaga khara hingu haibigi mawongda leibigi mawongda sumlae aikoi se nongmagi government gi maikai dagi mami samlakle ngasi sangai festival pangthok toribasi yes I understand tourism promote tawbani haba I khangje adubu mayamna khangbiu tourism gi artha isi karino Manipur tourism promote tawba habasi Manipur hariba leibasibu ingtap peace leba matamda tawgada thabak neba si aikoi gi IDP sing sibu nakana thamlaga IDP sing sigi pukning pelhan nabani haibagi mohongda IDP sing na saba polam sing gift oina pigani or yes food stall the free food stall phamagudi magda free of course the phaman gani sumaina hairaga ikhoi su phagi ta haliba karigino pangthang di kalimata mai makai ta hanjan bagi wa di kaimta khanna bidraga
ngasi akhoi mafam sida sangai festival ne hena saungna lumna lorpa akhoi gi chaiba mai sibudi akhoi na chaiba akhoi na nungai ta basidi moi myam na amta khanbi daba ngasi akhoi na mafam sida lerakpada adu imati akhoi awa haibadu mayok na yeba adu sahi ani makhai hena akhoi awa bagi asok yamna mayok na ngai sida sangai festival na IDP sida hena lumna lobi braba tampak ta lebiri bi silinaw sina so akhoi gi damta mateng pangduna ta sulai hanaki sangai festival ne so am hanna pangbiri haraga akhoi na IDP sina jangha lebi khungthang sida amhona sagat piyo maramdi ngakna hayengdagi hoduna palace compound da leiba hapta kangjebungda sangai festival 2025 pangthok naba thaurang niba sigi mayokta yaningdaba phongdoktuna ngasi tongan ba relief camp singda leiriba IDP kayana wakat mifam chathakraba matung maikai kayadagi yamlaba IDP sing yauna kokomigi thomi singa hapta kangjebung tamna sangai festival pangthok pa yaroi haidena thomjin khre tampaki tongan bambafam da hangliba relief camp singda changja phamlauduna leiriba IDP kayana changsin khiba khongjang aduda Manipur police RAF amadi BSF ki personnel singna lambida thatnaba honarakpada nakalani ki marakta chauna muknaba thokhi police ki maikai da ge tear gas amadi smoke shell sing kaptuna iho adubu laksin naba honakhi adu makpu thodok aduda asok apan yaubagi paudi leite panba yabadi income jalising ani kolhumdagi me ahumdagi lamdam asida tholakhiba irang na maram oiraga relief camp singda changjafam lauduna leiriba IDP sing amadi kokomina sangai festival asibu boycott tawgani haina laukthokrabasu hauzik paliba PR lengakna namfuda pangthoknaba thaurang chatharakpana maram oiraga IDP singna pak sanna wakat mifam phambagi warep asi laukhibani Imphal East ke Khundrakpam Assembly Constituency ke manung channa leiba pangai da leiba Sainik School Imphal ge class 12 tamliba Mahiroi Singh ge passing out parade ki thoram ngasi school asigi parade ground da pangthokre passing out parade ki thoram asida 57 Mountain Division ge GOC Major General SS Kartikeyana athoiba mithung oina saruk yakhi thoram gi mapung oiba sarukta school asigi tongan ba contingent singna march pass chatkhibaga loinana Major General SS Kartikeyana salute okhe salute okpa loiraba matungda athoiba mithung oikhiba Major General SS Kartikeyana Mahiroi Singda prize kayasu yanthokhe masita natana thoram asigi khudong chaba lauduna school asigi Arjun Singh Holda LBA gi 83 suba mifam amasu pangthokhe Phawbai mai thaba haibasi miyoi bada chathaba khwaidagi chawba singnaba amani asigumba thawong asi khwaidagi tawheidaba thabak amani kum amagi chananaba yamna wana honaduna law khawraga labukta paiduna thamba phawbai mai thariba sing mari leinaba singna pharaga chairak pifam thoki haina like minded group LMG Manipur gi secretary Ojit Sorok haibam na phongdokre wafam asi haukiba November gi tang 13 ki numidang da sakhangdaba singna phawbai mai thadok pirambadagi awafam da tariba chahi humphudra surabi mapuroiba leikhidraba namram ningol kayen paibam Ongbi Khomegi mafamda lupa lising taragi mateng pangba chatpada khongchat amada mahagna phongdokhibani ngasigi tengbang khongchat aduda group asi advisory board member Sobita Mongjamna luchingkhi khongchat aduda group asigi secretary Ojit Sorokhaibam publicity secretary Rakesh Naurem treasurer Kunjeshwar Mangsatabam assistant secretary Surendra Ningomba amadi Surjit Ngangom PK Huidrombam Boinau Maibam Sanatombana Chingba Maru Oiba member Kayana Saruk Yakhi Phawbai mai thadok pirambadagi awafamda tahorabi Kayen Paibam Khomai Lairen Sajik Awang Lekaida Poglak Chawraklaga Khumbongda Mayum Panbani Mahaki Pognafam Lairen Sajikta Leiba Miyoi Amadagi Law Marak Ama Chahi Kungi Mamangdagi Loksal Oina Uduna Lakhibani Nomagi Suza Nomjaraga Hingliba Mapuroibasu Kaina Krabi Ahal Oirabi Ima Asina Mahaki Lofamda Paiduna Thamlamba Phawbai mai thadok pirambadagi thamoi sokna kaplaga
पाउदम्बगी वीडियो अमा सोशल मीडिया दा वायरल ओइरकपदगी लाइक माइंडेड ग्रुप LMG की मिहुत कांगबु अमना लुपा लिसिंग 10 की तेंगबांग असी पांगखिबनी तेंगबांग खोंगचेद अदुगा मरी लेनना ग्रुप असिगी सेक्रेटरी ऑडिट सोरोक हाइबमना मखातान फोंदोखिबदा चही खरगी ममांगदगी फौबै मई थादोक लंबगी थौदोक असी थोरकली LMG नसु असिगुंबा थौदोक असिदा अवाबा ताहौरबसिंगदा लेप्तना मतेंगसु पांगदुना लाकली लेबाक मियामदा LMG ना अपील तौजनिंगबदी अखोय मियोयबगी मरक्ता असिगुंबा तौहैदबा फत्तबा थबक असिदा थवाई यावबा कया थोरकली हायरदुना अखोय इसा इसागी लौफमदा पैदुना थमलिबा फौबैसिंग ngak senbo oina ahing yarek piyu haina apil tauki ahing le piyu अखोई असोम अतोप अतोपददी फौबैजे अमतबु पैनदे ममदि युम करी सॉरी फौबैजे मै थाबनिना मरम मदुना यारगदि होजिक फौबै पैरिबा मयामसे मसी अखोई फत्तबा समाज मायक्तो असुगुंबा लैबा लौमी सिंबु करिसु ओइदना खनबा मयाम लैबनिना चाहि खुदिंगे अखोई हंदकसे थादबा ओइसनोना अखोइदि लाइ खुरुम जैबा अदुबु हंदकसु समाय तौदना लौ लौरामगी फौबै मै थारेना यामना कप्पा याम थमोइ सोना कप्पगी अदुगुंबा रेन चटपा वीडियो म उबदगी लाइक माइदि ग्रुप की टीम अच्छी लाचरगा लाइक माइदि ग्रुप की जने फंदगी लुपा लिसिंग 10 खतंग अखोई मसी मतेंग पांगबा लाचबनी जुमी लुपा लिसिंग 10 जे लौ लौराक तुगा कोगी चांगदनरुदि कछु लेबा नते मरम मदुना असिगुंबा अखोगी फौदंबी तौरगा कोगी लौसान तौरगा लौ उबजे करिगुंबा अखोगी कनो मै थादोक पिरमलगदी लौपु जिंजिनाजु यारगदी मसिमदि माप तौबियो मरमदि लोइसिलकपदा मरु ओइबा पाउ अमुक हन्ना IDP सिंह मसा मसा के मयुमदा हंजिलहलु नेशनल हाईवे सिंह द फ्री मूवमेंट लेहलु अदुगा संगाई फेस्टिवल पांगथो हाइबदि चिंबा खलाव कयागा लोनेना IDP सिंह ना पाक्सना वकत निफम फपख्रे अमदी संगाई फेस्टिवल पांगथोकपा मतंग चाद्री पांगथोकपा यारोय हाइरेदुना IDP सिंह हप्ता कांगजेबुंगदा थोमजिनबा होनरकपदा सिक्योरिटी पर्सनल सिंह अकनबा मोंगदा मुकनखरे हौजिकी ओनदी ISCOM न्यूज़ ने पिजबा मणिपुरी पाउ मतंग से लोशिंजरी मेयंग ताबिरबा सिंहबो अमुका हना खुरुमजरी।